Sahar amagi railway station amada Chakniba nupa ama leirami. Mahak station aduda lakpa mioi singda paisa niraga hingba mioi amani. Nongma mahakna masa yam nanba kot sutai litpa awangba nupa ama lakpa urami. Mahakna khalami madudi masigi nupa ase paisa yamna paiba mioi soidana oigani. Karigumba aina paisa nirabadi suksoi soidana paisa pirakani haina khalami. Aduga mahakna nupa aduda paisasu nirami. Awangba nupa aduna Chakniba aduda munna yenglaga hairagi. Nahak mingondagi kakta hanglaga lay. Karigumbada nahak mingondasu pithokpa yaubra. Chakniba duna Sir, aidi Chakniba ni matam pumbada aidi mingondagi nidunata layba misakni. Aigi pibam sidabu karibu mingonda piba ngamgani sir. Awangba nupa aduna mi amattadasu karimata piba ngamdaba nahakna mingondagi nivagi adhikar laite. Aihak business tauba misak amani. Wahai kharakak adu hairamlaga awangba nupa adu train tonglaga satki. Somdana Chakniba nupa adu wakhal taurami. Awangba nupa aduna hairamliba adubu karino. Chakniba adugi thamoida karigumba kharadi faurami. Mahakna khalami madudi paisa haplamba mioi singda madugi mahutta karisu hanba ngamde. Aduna maram oiraga aihakna paisa nibada kananasu paisa hapningdribani. Adubu aihakti Chaknibani karisu pinaba pangal laite. Adum oinamak aihak kayam kuina kanada karimata pidana Chakniba ama oina laikhigani. Mahakna asum kayarak hanna khalabagi tungda Chakniba mangonda mateng pibiba mioi singda aihaknasu taubimal khangba oina karigumadi soidana pigani haina khalami. Chakniba adugi mathamoi nungdadi aihakti Chaknibani karibuno aihakna hallaga pigadawlbasibo adum oinamak khalami. Mahaki mathamoi nungdadi aihakti Chaknibani karibuno aihakna hallaga pigadabasibo wakhal adu adum khanbada numit nini haukhirami. Mahakna khaliba amadi hangliba wahang adugi pakhum adu fangnamde. Humni suba numitni railway station aduda famlingaida mahakna urami station gi manak nakpa oiyeta hoba lay pambising adu. Matamduda aingonda mateng pibibasingda laysing asina makhoigi tawbimal oina mahut piragi. Mahaki wakhal adu yamna sumlabani haina mahakna faurami. Mafam aduwaida lay hauba khara heklaga train manungda paisa niba horaklami. Mateng pibirakpa singda laysing adu piduna tawbiman ulami. Haibadi laysing adu pirami. Laysing adu harauna piduna thamlami. Miyoising adunasu laysing adu harauna paiduna thamlami. Nungti numit khudingi lay hektuna mangonda mateng pibibasingda madugi mahutta lay pirami. Numit kharanigi matungdadi mioi kaya amana mateng pibirami. Mahaki manakta laysing adu layrabadi mioi singdagi mateng yamna fanglami. Hauriba laysing adusu mahakna nungti numit khudingi heklakpadagi laysing adusu loikhirami. Mahakna nongma station aduda famlingaida awangba nupa adu train manungda famlaga layba urami. Mahakna khalami awangba nupa adugi maramdagi Chakniba aduna lausing tamkhibani. Konglai thuna awangba nupa adugi manakta sangsili. Aduga hairami ngasidi aihak nangonda pinaba laysing asi layre. Aduna ngasidi mateng pibibada aihakna madugi mahutta laysing asi pigani. Awangba nupa aduna mateng pibirami aduga laysing adusu mateng adugi mahutta Chakniba aduna pirami. Nupa aduna haibadi awangba nupa aduna mahaki wakhalon adubu yamna pamlami. Aduga hairagi wa sabas wa pelehe ngasidi nahaksu aihak tawna karwar tawba misak ama oire. Wahai kharakak hairamlaga chatkre mahaki station da kumthakre. Chakniba aduna amuksu kantharami. Awangba nupa aduna anirak suba wahaising aduda hanjin kayarak hanna khallabagi tungda mahak yamna haraurami. Momon minokka loinana mahakna khanglaklami madudi mahaki punsi mahing asi awonba ama purakpa yaragani haina. Mahak yamna thuna train dagi kumtharami aduga atiyada yengkhalaga ai Chakniba nate ai businessman amani aisu inak yamna khunba misak ama oiba yai.
asumna mahakna laurami station duda lairiba miyam singna Chakniba asi ngaure haina hainirami mathangi numitagi Chakniba adu station aduda ukhidre tha tarukki matungda station aduda coat suit tie litpa businessman ani thengnarami nupa amana nupa amadugi makhut soklami aduga hairaklami nahak aihakpu sak khangbibra haina hanglami amaduna khandi aigi matung ina aikhoi ani asi ahanba oina thengnabani nupa amaduna nati ningsingbiyu aikhoi ani ahanba nati ahumlak suba oina thengnabani haibiyu aikhoi ani sibu kadaida thengnaki aihak ningsingdri nupa amaduna haifetang noklaga hairagi ani suba adusu masigi train asida thengnabani aihak Chakniba nupa aduni nahakna ahanbada haibikhiba punsida kari tawbatai ani subadana isana isabu hangjo aihak asi kanano awangba nupaduna amaduna o ningsingle nahak Chakniba ahanba thengnabada aihakna mateng pangbikhide ani subadana aina nangondagi lei khara leikhiba aduga ngasina coat suit tie litlaga kadaida chatlige haujikna kari kari honarige haina hanglami nupaduna yamna sumi ai matam amagi Chakniba duni ngasidi aihak lei singi business tauba achouba misak amani business asiga mari leinana atopa sahar amada salibani ngahak leplaga hairaki nahakna ahanbada prakriti gi niyom takpiri karigumba aihakna pithoklabadi madugi mahutta aigisu kanaba fangi madu pumba aihakna khanglabagi tungdasu aihak ithanta Chaknibani haina adum khalami madudagisu hengana aihak khaluba tawde aduga nahakna anisuba unaba matamda hairami madudi nahaksu businessman ama oire haina matamdudagi pumnamak khanglaki mipum khudingmakna aingondagi lei adugi mamal piba oiramle miyoi khuding aingondagi lei adu leiba oirami maramdi leising adu yamna hongba mamalda aihakna yolammi miyamgi mityengda aihak apikpa business tawba misak amani aduga aihaki wakhaldana Chakniba ama nahakna anisuba thengnabada hairambagi matung inna aihak yamna pikpa businessman amani haiba khanglakhi aihakna matam sangna tongsalakhiba paisasing aduna lei mayam ama leiduna leigi karbar ama haudokhi mafam sigi miyoising asi leibu yamna pamjai maram aduna aihakpu achouba leigi businessman ama oihanbire makhoi animaki station lakpadagi kumthaminare makhoi gi business ki wari sanaduna manglomda asum satkhirami tabiriba kwaipomnamak marup loising wari sidagi aikhoi mayam ama tammi madudi awangba nupa adu give and take ki matangda munna khangba formula adu munna khangi prithvi da leiriba business achouba businessman khudingmak masigi satna kanglon natraga niyam asibu munna khangi formula adu Chakniba aduda awangba nupa aduna takpiki maram aduna Chakniba aduna mahaki wakhalon adubu hongdoklaga mahaki punshi marelsu hongdokhi wari asina amuksu hairi aihaki wakhalna apikpa wakhalta khallabadi pik aga adum leigani achouba mi oinaba khaliba wakhal adu hongdokpatai aduga aihak achouba wakhal khanbatai mai pakpa haibadi success oiba haibasi nahakna khaliba wakhal adugi matung illi khaliba wakhal adu hongdoklaga kadai fauba pandom lomna mai pakani haiba matang asida tensinjari mayam any feedback or any comment lairagadi comment box ta comment isinbiru tawadabu no bad comment or any slang word chin thiragadi comment tawbirakanu mathangi episode ta amuk thengnarasi ngasigdi kainarasi nungsiriba marup sing yaifare